ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ 2019ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯔꯣꯃꯥꯟꯁ ꯑꯃꯗꯤ ꯀꯣꯃꯦꯗꯤ ꯗ꯭ꯔꯃꯥꯗ ꯕꯦꯁ ꯇꯧꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯟ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ Terlalu Tampan ꯍꯥꯏꯕꯗꯤ Too Handsome Too Handsome ꯃꯨꯚꯤ ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDb ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 6.4 ꯂꯦꯇꯔꯕꯣꯛꯁꯇ 5ꯒꯤ ꯃꯅꯨꯡꯗ 2.9 ꯃꯨꯚꯤꯁ ꯗꯥꯇꯥ ꯀꯂꯦꯛꯁꯟꯗ 10ꯒꯤ ꯃꯅꯨꯡꯗ 6.5 ꯒꯨꯒꯜ ꯌꯨꯖꯔꯁꯅ 82% ꯂꯥꯏꯛ ꯄꯤꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯕꯗ ꯀꯨꯂꯤꯟꯒꯤ ꯁꯛꯇꯝꯗ ꯑꯦꯔꯤ ꯏꯝꯔꯥꯟ ꯔꯦꯔꯦꯒꯤ ꯁꯛꯇꯝꯗ ꯔꯥꯆꯦꯟ ꯑꯃꯟꯗꯥ ꯑꯣꯀꯤꯁꯀꯤ ꯁꯛꯇꯝꯗ ꯇꯔꯥ ꯑꯃꯟꯗꯥꯒꯤ ꯁꯛꯇꯝꯗ ꯅꯤꯀꯤꯇꯥ ꯋꯤꯜꯂꯤ ꯀꯤꯕꯣꯒꯤ ꯁꯛꯇꯝꯗ ꯀꯜꯕꯤꯜ ꯖꯦꯔꯦꯃꯤ ꯁꯤꯗꯤꯒꯤ ꯁꯛꯇꯝꯗ ꯗꯤꯃꯥꯜ ꯗꯥꯅꯪ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯄꯜꯂꯕꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯟ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯥꯁ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯑꯁꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯐꯖꯒꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯐꯥꯎꯕ ꯉꯥꯎꯆꯠꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯣꯏꯔꯤꯕ ꯀꯨꯂꯤꯟ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯥꯕꯨ ꯐꯖꯩ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯥꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯒꯤ ꯀꯨꯂꯤꯟꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯔꯝ ꯇꯧꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯪꯈꯤꯕ ꯍꯥꯏꯕꯗꯨꯁꯨ ꯃꯨꯚꯤ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯥꯏꯛ ꯅꯝꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯂꯩꯕ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯐꯦꯃꯤꯂꯤ ꯑꯃꯕꯨ ꯎꯠꯂꯛꯏ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯥꯁ ꯐꯦꯃꯤꯂꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯤꯅꯤ ꯃꯥꯁ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯅ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐꯖꯕ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯩꯁꯥꯁꯨ ꯇꯥꯜꯂꯝꯃꯤ ꯃꯥꯁ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯀꯤꯁ ꯀꯧꯏ ꯃꯍꯥꯛ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ ꯃꯔꯝ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥꯒꯤ ꯐꯣꯂꯣꯋꯔꯁ ꯃꯤꯂꯤꯌꯟ ꯍꯦꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯂꯚ ꯒꯨꯔꯨ ꯍꯥꯏꯗꯨꯅ ꯈꯪꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯗ ꯂꯥꯏꯚ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯁꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯪꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯌꯥꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯏꯚ ꯑꯗꯨꯗ ꯑꯣꯀꯤꯁꯅ ꯂꯣꯏꯅ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥ ꯄꯥꯛ ꯑꯁꯤꯁꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯅꯨꯄꯤ 1,000 ꯍꯦꯟꯕ ꯀꯣꯏꯔꯝꯃꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯊꯛꯇ ꯅꯝꯊꯥꯛ ꯇꯧꯔꯝꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤꯁꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏ ꯆꯣꯝꯃꯤ ꯃꯥꯒꯤ ꯃꯀꯣꯏ ꯑꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯐꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯁ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯔꯤꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤꯁꯨ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯀꯨꯂꯤꯟ ꯑꯁꯤꯅꯤ ꯀꯨꯂꯤꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯥꯁ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯃꯥꯁ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯁꯦꯂꯤꯕ꯭रिꯇꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯣꯏꯔꯤꯕ ꯀꯨꯂꯤꯟꯗꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯄꯥꯝꯗꯦ ꯃꯥꯒꯤ ꯋꯥꯈꯟꯗꯗꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯑꯁꯤꯒꯨꯝꯅ ꯐꯖꯔꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯊꯕꯛ ꯑꯃꯇꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯗꯨꯀꯥꯟ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯊꯕꯛ ꯑꯃꯠꯇ ꯆꯠꯄꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯀꯨꯂꯤꯟꯕꯨ ꯎꯔꯕꯗꯤ ꯐꯅ ꯂꯨꯕ ꯊꯕꯛ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗු ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯀꯨꯂꯤꯟꯕꯨ ꯎꯍꯧꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯀꯨꯂꯤꯟꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯖꯕ ꯑꯁꯤ ꯎꯕꯗ ꯉꯥꯎꯆꯠꯅꯕ ꯋꯥꯟꯊꯕ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗꯒꯤ ꯅꯩꯍꯤꯁꯨ ꯇꯥꯟꯅꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯂꯤꯟ ꯑꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯕꯤ ꯍꯣꯝ ꯁ꯭ꯀꯨꯂꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯂꯤꯟꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕ ꯐꯪꯉꯣꯏ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯅ ꯀꯨꯂꯤꯟ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯊꯟꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯨꯂꯤꯟꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯌꯣꯛꯆꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯄꯦꯠ ꯑꯣꯏꯔꯤꯕ ꯉꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤ ꯀꯨꯂꯤꯟꯅꯁꯨ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯨꯂꯤꯟꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯉꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯥꯔꯗ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥ ꯑꯗꯨꯒ ꯀꯥꯔꯗ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯀꯨꯂꯤꯟꯅ ꯃꯥꯒꯤ ꯔꯨꯝꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕꯅꯁꯨ CCTV ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯨꯂꯤꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯈꯣꯏꯅꯁꯨ ꯈꯪꯏ ꯀꯔꯤꯒꯨꯝꯕ ꯀꯨꯂꯤꯟ ꯑꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯑꯁꯤꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯉꯥꯎꯆꯠꯅꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯅ ꯀꯨꯂꯤꯟꯕꯨ ꯇꯤꯅꯦꯖ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯍꯤꯡꯍꯟꯕ ꯄꯥꯝꯃꯤ ꯃꯍꯥꯛꯄꯨ ꯃꯄꯥꯟꯗ ꯁ꯭ꯀꯨꯜ ꯀꯥꯍꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯐꯪꯍꯟꯕ ꯑꯗꯨ ꯄꯥꯝꯃꯤ ꯀꯨꯂꯤꯟꯒꯤ ꯃꯌꯥꯝꯕ ꯑꯣꯀꯤꯁꯅ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯒꯤ ꯐꯣꯇꯣꯁꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯨꯂꯤꯟꯁꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯅꯤ ꯑꯗꯨꯕꯨ ꯀꯨꯂꯤꯟꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯀꯤꯁꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯑꯃꯠꯇ ꯄꯥꯝꯗꯦ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯥꯇꯣꯟꯗꯒꯤ ꯅꯍꯤ ꯇꯥꯕ ꯋꯥꯟꯊꯕ ꯂꯣꯏꯅ ꯇꯧꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯇꯥꯏꯞꯀꯤ ꯅꯨꯄꯤ ꯑꯁꯤ ꯄꯥꯝꯗꯦ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯩ ꯑꯁꯤ ꯃꯁꯛ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯤ ꯑꯩꯉꯣꯟꯗ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕꯅ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕు ꯄꯥꯝꯕꯤꯕ ꯑꯗꯨ ꯄꯥꯝꯃꯤ ꯀꯨꯂꯤꯟꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯀꯨꯂꯤꯟ ꯑꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯗꯣꯔꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯄ꯭ꯂꯥꯟ ꯑꯃꯕꯨ ꯁꯤꯟꯅꯔꯝꯃꯤ ꯀꯨꯂꯤꯟꯅ ꯍꯣꯝ ꯁ꯭ꯀꯨꯂꯤꯡ ꯇꯧꯔꯤꯕ ꯑꯁꯤ ꯇꯣꯛꯍꯟꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯊꯥꯅꯕꯒꯤꯗꯃꯛ ꯀꯨꯂꯤꯟꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯣꯝ ꯁ꯭ꯀꯨꯂꯤꯡ ꯇꯧꯕ ꯑꯁꯤ ꯇꯣꯛꯇꯨꯅ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯀꯥꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯨꯂꯤꯟꯅ ꯏꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯗ ꯃꯄꯥ ꯑꯃꯗꯤ ꯃꯄꯥꯒ ꯀꯨꯂꯤꯟꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯋꯥꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯨꯂꯤꯟꯅ ꯍꯣꯝ ꯁ꯭ꯀꯨꯂꯤꯡ ꯇꯧꯕ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯏ ꯃꯥꯒꯤ ꯁ꯭ꯀꯨꯂꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯆꯥꯔꯝꯂꯤꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯁꯤ ꯌꯦꯔꯨꯝ ꯈꯛꯇꯃꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯨꯂꯤꯟꯁꯨ ꯃꯥꯒꯤ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯍꯣꯡꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯁ꯭ꯀꯨꯂꯤꯡ ꯇꯧꯕ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯏ ꯍꯧꯖꯤꯛꯇꯤ ꯍꯣꯝ ꯁ꯭ꯀꯨꯂꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯁꯤꯗꯒꯤ ꯀꯨꯂꯤꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥ ꯃꯃꯥ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯋꯥꯗꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯣꯝ ꯁ꯭ꯀꯨꯂꯤꯡ ꯇꯧꯕ ꯑꯁꯤ ꯇꯣꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯑꯇꯩ ꯑꯉꯥꯡꯒꯨꯝꯅ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯀꯥꯔꯒꯦ ꯍꯥꯏꯔꯛꯏ ꯀꯨꯂꯤꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯣꯀꯤꯁꯇꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯃꯟꯗꯨꯅ ꯗꯥꯟꯁꯁꯨ ꯇꯧꯔꯝꯃꯤ ꯀꯨꯂꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯒꯗꯣꯔꯤꯕ ꯑꯁꯤ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ ꯇꯝꯕ ꯁ꯭ꯀꯨꯜꯗꯗꯤ ꯇꯝꯃꯣꯏ ꯑꯩꯅ ꯇꯝꯒꯗꯣꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯅꯨꯄꯥ ꯈꯛꯇꯅ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯣꯏꯒꯗꯕꯅꯤ ꯀꯨꯂꯤꯟꯒꯤ ꯋꯥ ꯑꯁꯤꯗ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯈꯔ ꯈꯔꯗꯤ ꯍꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯀꯨꯂꯤꯟ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯂꯤꯟꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯁꯦꯡꯕ ꯁ꯭ꯀꯨꯜꯗ ꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯑꯁꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯑꯗꯨꯒ ꯑꯣꯀꯤꯁꯅ ꯀꯨꯂꯤꯟꯕꯨ ꯃꯥꯒꯤ ꯕꯥꯏꯛꯇ ꯍꯥꯞꯇꯨꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯟꯕꯤꯔꯛꯏ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯣꯀꯤꯁꯅ ꯀꯨꯂꯤꯟꯗ ꯎꯠꯂꯤꯕ ꯍꯦꯜꯃꯦꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯂꯤꯟꯗꯤ ꯃꯥꯒꯤ ꯃꯃꯥꯏꯗ ꯎꯞꯄꯤꯕ ꯍꯦꯜꯃꯦꯠ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯀꯨꯂꯤꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯣꯀꯤꯁꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯨꯂꯤꯟꯅ ꯈꯜꯂꯝꯃꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜꯗ ꯍꯦꯜꯃꯦꯠ ꯑꯁꯤ ꯂꯧꯊꯣꯛꯇꯕꯤ ꯑꯗꯨꯃꯛ ꯎꯞꯇꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ
uhanba adu mana pamde. Kulinna skunda changakpa matamdadi mana khalluriba adugi ona teinabada oina oirami. Mana skun manung aduda helmet adu uptuna lakpana mafam aduda leiramba satrasing aduna mangonda yamna munna yengnaba horakami. Adubu kulin kari amata khanjalludabi magi classroom aduda adumak changaktuna last bench aduda famduna leirami. Kulinna famduna leiringai makoigi class asida bully yamna tauba sidi kauba nupa macha amabu magi manakta changi aduga kulinda upliba helmet adu lauthoknabagi damak bully tauba horai asumna makoina leiringai classroom aduda ojanupi ama changlai ojanupi adu hek changakpaga classroom aduda langduna leiramliba angangsing adusu tumina leinarami aduga ojanupi adunasu angang ama makokta helmet uptuna classroom aduda leiramba ubada aduki matik yamna sauninglami kulingi mafamda helmet adu lauthokutuna class adu yawnabagi damak hairi adubu kulin ojanupi aduna hairiba aduda magi helmet adu lauthoku haiba yaramde masidagi ojanupi adu shauraduna hairi karigumba nangna helmet adu lauthoku yadraba adu orabadi nang aigi class asi yawba yaroi adugi sumatakta aina nangbu principal gi mafamda complain tawduna school asidagi tanthohangani haujikti kulin ojanupi asina hairiba asi taba matamda karigumba upai amata leitre haujikti makokta ubliba helmet asi lauthokpa natana mahak karisu upai leiraroi haiba asi masana sukhanglei kulinna makokta ubliba helmet adu tapna lauthorei adubu sinna sikkat tawduna skungi mapanda ambulance ama thaujalakliba asi aikhoida ulai ojanupi adu kulingi fajaba adu urubadagi mahak gyan mangduna manatondagi su nahi taraklibani asidagi ambulance dagi oxygen putharaktuna oxygen adu haplaba matungda ojanupi adu hospital da puduna chatkirami matang asida school asida tamliba satra sing aduna principal da complain tawrei aikhoigi school asida nauna changlakliba satra asi school asida gi tanthokpiyu maramdi mahak masak matau yamna fajai mana maram oiraga ngasi aikhoigi ojanupi asisu magi fibam asi oiribani asumna tawrakliba sing asida kulindi yamna pakhatlambi aduna haujikti mayumda yamna thuna chatnaba haiduna school adudagi thoklaklami adubu mana tholakpa matamda makhoigi class ki bully team aduna farami aduga mabu store room amada poraklambi aduga kulingi mafamda hairi aikhoi singasi principal gi machanupa sidina leader oiba team amani haiduna adugi matung angang singaduna masa masagi maming singadu yamna nokningba mawongda power ranger gi type da masak maming singadu loina taklai matang sigi mawong asi hek yengba matamda yamna nokningba amadi thaina aikhoina power ranger jengakhiba adusu ningsingai makhoi singaduna kulinda hairi principal gi machanupa sidi asi school asida hanjanduna leirakliba asi chahi ahum surabani asigi maramdi mana pamjaba amanda kaubi nupi amabu leirambi amanda gi mafamda mahakna propose tawba pami adubu amanda hairiba nupi asidi aduki matik yamna masak matau fajaba nupa natrabadi wari sanau haiba yadaba nupi amani aduga masak thiba nupa kana amatabu hanna yengdaba wa machet amata ngangdaba nupi amakhakni maram asina sidigi damak amandaga wari sanagadabani haiduna kulingi mafamda hairi amandaga unaraba matungda sidina amandabu nungsi pami haibasi kulinna phongdokpigadabani adubu makhoi sing asina tawriba asi kulindi yamna sauningami mafam asida makhoina kibo kauba angang amasu fajinduna leirami kulinna pangthokadoriba thabak asida kibo busu mateng pangnaba hairambi masidagi makhoi ani mafam asidagi thadoraklambi makhoi ani thoklaklaba matungda kulindi makhoina tawkhriba sing aduda aduki matik yamna sauningladuna principal da complain tawnabagi dabak kibo makhoi ani principal gi room da laambi matam asida kibo nadi khangami principal gi mafamda wafam asi makhoina phongdoklabasu masigi damak kanaba karisu leiroi haibasi principal gi mafamda kulinna bully tawriba satra sing adugi matangda wari pumba loina hairambi adubu principal adunadi kulinna hairiba asi kari amata tadabi asumna hairi yengo nupa macha ichanupana mafam asida graduation taw haiba yadabi adumak leirakliba asi chahi ahum surabani aduna nangsu magi mateng amukta pangbiduna ichanupa asibu amuktang graduation tawhansi haiduna principal asina masada mai chakpa makhai hairi film asida tawriba acting amadi film asigi editing style asi hek yengba matamda
ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯂꯤꯟ ꯑꯃꯗꯤ ꯀꯤꯕꯣ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯊꯣꯛꯂꯛꯑꯒ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ, ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯗꯤꯒꯤꯗꯃꯛ ꯑꯃꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯂꯤꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯀꯤꯕꯣꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯁꯛ ꯐꯖꯕ ꯑꯁꯤꯒꯤꯗꯃꯛ ꯁꯥꯟꯅꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯊꯥꯖꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗ ꯀꯨꯂꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯂꯤꯟ ꯑꯃꯗꯤ ꯀꯤꯕꯣ ꯃꯈꯣꯏ ꯑꯅꯤ BBM ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯅꯨꯄꯤ ꯈꯛꯇꯃꯛ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄꯒꯤ ꯃꯅꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯃꯁꯛ ꯊꯤꯕ ꯆꯪꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯛ ꯊꯤꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯀꯤꯕꯣꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯁꯤ ꯁꯛ ꯊꯤꯖꯔꯕꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯍꯦꯜꯃꯦꯠ ꯑꯁꯤ ꯂꯧꯊꯣꯛꯍꯜꯂꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯌꯦꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯁꯛ ꯐꯖꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯆꯪꯉꯛꯄ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯂꯤꯟ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯃꯥ ꯍꯦꯜꯃꯦꯠ ꯑꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯂꯤꯟꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯍꯦꯜꯃꯦꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯀꯨꯂꯤꯟꯅ ꯍꯦꯜꯃꯦꯠ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯋꯦꯕ ꯑꯃ ꯊꯥꯗꯣꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁꯇ BBM ꯁ꯭ꯀꯨꯜꯗ ꯀꯨꯂꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯂꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯖꯕ ꯑꯁꯤ ꯎꯕꯗ ꯂꯣꯏꯅ ꯉꯥꯎꯆꯠꯅꯔꯦ꯫ ꯀꯨꯂꯤꯟꯒꯤ ꯃꯁꯛ ꯐꯖꯕ ꯑꯁꯤ ꯎꯔꯨꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯅꯥꯇꯣꯟꯗꯒꯤ ꯅꯥꯍꯤ ꯇꯥꯕ, ꯋꯥꯟꯊꯕ ꯑꯃꯗꯤ ꯃꯦꯟꯃꯥꯟ ꯇꯥꯗꯕꯤꯗ ꯃꯟ ꯌꯨꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯗ ꯂꯩꯕꯥꯛ ꯄꯨꯝꯕ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯝꯃꯤ꯫ BBM ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕꯤ ꯑꯃꯟꯗꯥ ꯍꯥꯏꯔꯤꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯀꯨꯂꯤꯟꯒꯤ ꯐꯖꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯟꯗꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯐꯖꯔꯤꯕ ꯑꯁꯤꯒꯨꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯂꯤꯟꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯃꯟꯗꯥ ꯀꯨꯂꯤꯟꯕꯨ ꯄꯥꯝꯕ ꯍꯧꯔꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯨꯂꯤꯟꯒꯤ ꯃꯌꯨꯝꯗ ꯀꯨꯂꯤꯟꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯅꯨꯄꯤꯃꯆꯥ ꯀꯌꯥ ꯑꯃ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤꯗꯃꯛ ꯀ꯭ꯌꯨ ꯂꯦꯞꯇꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯨꯂꯤꯟꯒꯤ ꯏꯃꯨꯡꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯐꯖꯕ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯨꯂꯤꯟꯒꯤ ꯃꯄꯥ ꯄꯥꯛꯅ ꯑꯥꯏꯗꯤꯌꯥ ꯑꯃꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯇꯨꯔ ꯇꯧꯅꯕꯒꯤꯗꯃꯛ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯕꯒꯤꯗꯃꯛ ꯆꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯀꯨꯂꯤꯟꯒꯤ ꯃꯌꯨꯝꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯥꯏꯚ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯍꯦꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯀꯨꯂꯤꯟꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯀꯤꯁꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ ꯀꯨꯂꯤꯟ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯂꯤꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯠꯊꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯐꯖꯕ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯂꯤꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝꯕ ꯑꯣꯀꯤꯁꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯨꯂꯤꯟꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯉꯥ ꯑꯗꯨ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯀꯨꯂꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯂꯤꯟ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯂꯤꯕ ꯑꯗꯨ ꯀꯨꯂꯤꯟꯅꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯂꯤꯟꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯉꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨ? ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯅꯪ ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫
nupi asi uba matamda kulin yamna angakpa faurambi maramdi nupi asi kulinbu uba matamda magi masada karisu tauramde atei nupi gumna ngauchatnaba natondagi nahi taba adugumba kari amata taude aduga nupi asina kulinga wari sananaba honabagi mahutta kulinbu kari amata thausadabi mafam asidagi adumak chatki asigumba nupi asigi mawong matau asini kulinna hanadagi pamduna lakliba asi aduga khanghaudana kulingi thamoida nupi asibu pambagi ihul ama fauraklambi hौजिक्ति कुलिन माना पामजरीबा नुपी असि थेंगनबा असिदा हेना हराउबा नुंगाइबा मागी पुंसी हानगा मानदबा इहुल अमा फौरक्तुना मागी हार्ट असिसु अंगांगबा मचुदा ngalaklambi मसिगी मतुंगदा कुलिन किबोगी मयुमदा लाई किबोगी मयुम असिदा किबो अमदी मागी मबोका मखोय अनि खक्तमक लैरिबनी अदुगा किबोगी मपोंगना इसुनुपा नंगना मफम असिदा लैनिंगलिबा मतम फाउबा अदुमक लैयु हाइदुना कुलिनना किबोगी रूमदा चंगकपा मतमददी किबोगी कलेक्शन तौरबा कार्ड कया अमसु लेरमी कुलिनसु कार्ड कलेक्शन तौबदा अदुकी मतिक यामना पामजबा अंगांग अमनी अदुगा हौजिक्ति खंगे किबो अमदी कुलिन मखोय अनीना पामलिबा वखलोन सिंगसी चप मानै करिगुम्बा पोचै सिंगबु कलेक्शन तौदुना थंबा असि लोइना पामी मथंगी नुमित्ता बीबीएम स्कूलदा अमंदाबु उननबगीदमक लाअमी अमंदा असि मखोयगी बीबीएम स्कूल असिगिदी ख्वाइदगी मसक मतौ फजबी नुपी अमनी अमंदाबु उनरबा मतुंगदा सिदीगी प्रपोजल अदु अमंदादा पिरम्बी मतंग असिदा अमंदाना कुलिनबु उबा मतमदा मसादा करी अमता तौदबा सारमी अदुबु कुलिनना हेक्चटखिबगा कुलिनगी फजबा असि उबा मतमदा अमंदा मनातोंदगी नही तारकलंबी कुलिनना स्कूल असिदगी थोलकपा मतमदा माना पामजखिबा बिल्डिंग मथक्ता उखिबा नुपी अदु स्कूल असिदा लेरमी अदुबु माना नुपी अदुगी मनाक्ता चौसिनबा नंद्रिंगै स्कूल असिदा तंबी नुपी सिंग अदुना माबु लोइना क्वेश्चन खिरमी असिगी मतुंगदा किबो अमदी कुलिन मखोय अनि पुना स्कूल चटपा लाइरिक पामिनबा थबक अमा तौबा मतमदा पुना तौमिनरमी असुमदा पुलकपना मखोय अनि असि यामना लुना तिनबा मरुप ओइरई मथंगी नुमित्ता कुलिनबु मफम अमदा साननबगीदमक किबोना पुदुना लाई अदुगा मखोयना सानबा लोइरकपा मतमदा कुलिनना पामजरीबा नुपी अदु मफम अदुदा सोप अमा फमदुना लेरिबा अदु उरमी मसीदगी कुलिन नुपी अदुगी मनाक्ता चंगई अदुबु नुपी असिना कुलिनगी फजबा असि उरबसु करिसु थौसादे अदुमक मागी ओइबा नॉर्मल ओइना लेरमी कुलिनसु नुपी असिदा वा अमदा हाइबा नंद्रिंगै मफम असिदा किबो चंगई अदुगा कुलिनगी मफमदा नुपी असिगी ममिंग रेरे कवी हाइदुना हाइरई असुमना ngaiहक मखोय अहुम असि वरी सानरबा मतुंगदा कुलिनना खंगे रेरे असि मागी मरुप किबोगी क्रशनी हाइबा मफम असिदा किबो अमदी रेरे मखोय अनिना यामना नक्सिनना यामना क्लोज ओइबा मवोंगदा करी अमता कोइनदबी वरी वताई सानबगी मवोंग मतौ असि उबा मतमदा कुलिनदी मसादा येलस यामना कारमी अदुगा मखोय अनि युमदा हलकलबा मतुंगदा नुमिदांग अदुसु कुलिन तुम्बा करी अमता यारमदे मरमदी मागी पुंसीदा इहान हानबा ओइना जेलस काबा फीलिंग असि ngasi खक्तमक खंगलिबनी मतंग असिदा कुलिनगी वखंदा आइडिया अमबु लाअमी मागी मयाम्बा ओकिस असि मयामनदी लव गुरुनी हाइदुना खंगनरिबनी अदुना हौजिक्ति मासु मागी नुक्सिबा असि फंगनबगीदमक मागी मयाम्बा ओकिसता मतेंग पांगहलगे हाइदुना खलमी मरम असिदगी कुलिनना ओकिसपु मखोय अनि उननबगीदमक हाइरमी मथंगी नुमित्ता फास्ट फूड अमदा ओकिस अमदी कुलिन मचिन मनाव उनरमी मफम असिदा ओकिसती कुलिनगी वा अदु ताबा मतमदा यामना मबुकनिंग नुंसिरदुना कबलकलमी मरमदी माना मतम कयागी ममांगदगी मनाव नुपा असि अतै अंगांगुमना नुपी कोइबा नुपी पामबगी फीलिंग असि फावहनबा पामलिबनी अदुगा नुपी कोइनबगीदमक आइडिया असिसु हानदगी हौना मनाव नुपागी मफमदा पिनिंगदुना लैरिबनी अदुगा मतांग असिदा कुलिनना हाइरकलमी माना मखोयगी इमुंगी मियोयसिंगदा वारौरंबा सावरंबसिंग अदु हौजिक्ति लोइना फरे मरमदी नखोयना अदुमना तौरमद्रबदी अइना हौजिक अइगी नुसिबा फंगलिबा असि फंगलमलोय हाइदुना अदुबु मतांग असिदा यामना ngaklibadi मफम असिदा ngसाइदगी वारी सानरिबा असि कुलिनगी ममा अमदी मपासु नाकंदा फमदुना लोइना तादुना लेरमी मचाना होंगलक्लिबा असिदा मखोय अनिसु यामना हराउरमी मथंगी नुमित्ता ओकिस अमदी कुलिन मखोय अनि शॉपिंग तौनबगीदमक मॉल अमदा लाक्लमी मफम असिदा ओकिसना कुलिनगी मफमदा नुक्सिबगी मतांगदा वा कया अमसु हाइरमी अदुगा मखातानसु हाइरई
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯗꯨ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯄꯥꯝꯂꯤ, ꯀꯔꯤ ꯆꯥꯅꯤꯡꯏ, ꯀꯔꯝꯕ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯍꯥꯟꯅꯅ ꯅꯪꯅ ꯂꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯨꯂꯤꯟꯅꯁꯨ ꯈꯪꯏ ꯑꯗꯨꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯔꯦꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯈꯪꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤꯁꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯀꯤꯕꯣ ꯑꯃꯗꯤ ꯔꯦꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯣꯏꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯔꯤꯕ ꯑꯗꯨ ꯎꯕꯗ ꯀꯨꯂꯤꯟꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯉꯥꯛꯇ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯟꯗꯥ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯂꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯕꯥꯔꯗꯦꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯃꯕꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯀꯥꯔꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯒꯤꯐꯠ ꯑꯣꯏꯅ ꯑꯥꯏꯐꯣꯟ ꯑꯃꯁꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯤꯕꯣ, ꯀꯨꯂꯤꯟ ꯑꯃꯗꯤ ꯔꯦꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯔꯥꯎꯀꯦ ꯁꯛꯐꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯥꯔꯥꯎꯀꯦ ꯑꯗꯨ ꯁꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯨꯂꯤꯟꯅꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯔꯦꯔꯦ ꯑꯁꯤ ꯃꯉꯣꯟꯗꯒꯤꯗꯤ ꯀꯤꯕꯣꯗꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯨꯂꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯖꯦꯂꯁ ꯀꯥꯕ ꯑꯗꯨ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯀꯤꯕꯣꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯃꯟꯗꯥꯒꯤ ꯃꯐꯝꯗ ꯀꯨꯂꯤꯟꯅ ꯍꯪꯉꯤ, "ꯅꯍꯥꯛ ꯀꯤꯕꯣꯕꯨ ꯄꯥꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯔꯦꯔꯦꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯀꯤꯕꯣ ꯑꯁꯤ ꯄꯥꯝꯗꯦ꯫ ꯀꯤꯕꯣ ꯑꯁꯤ ꯑꯩꯗꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯈꯜꯂꯤ" ꯍꯥꯏꯗꯨꯅ꯫ ꯀꯨꯂꯤꯟꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯀꯤꯕꯣꯗꯤ ꯑꯃꯟꯗꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯦꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯔꯦꯔꯦꯅ ꯀꯤꯕꯣꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯨꯂꯤꯟꯅ ꯑꯃꯟꯗꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯟꯗꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯀꯨꯂꯤꯟꯅ ꯑꯃꯟꯗꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯃꯟꯗꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯨꯂꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯟꯗꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯃꯟꯗꯥꯒꯤ ꯕꯥꯔꯗꯦꯒꯤ ꯄꯥꯔꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯕꯣ ꯑꯃꯗꯤ ꯀꯨꯂꯤꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀꯨꯂꯤꯟ ꯑꯃꯗꯤ ꯀꯤꯕꯣ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯟꯗꯥꯅ ꯀꯨꯂꯤꯟꯗꯒꯤ ꯀꯤꯕꯣꯅ ꯍꯦꯟꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯀꯤꯕꯣꯕꯨ ꯃꯇꯥꯏ ꯑꯃꯗ ꯑꯃꯟꯗꯥꯅ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯔꯦꯔꯦꯁꯨꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯕꯣ ꯑꯃꯗꯤ ꯑꯃꯟꯗꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯔꯦꯔꯦꯅꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯔꯦꯔꯦꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯦꯔꯦꯅ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯀꯨꯂꯤꯟꯁꯨ ꯔꯦꯔꯦꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯔꯦꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯨꯂꯤꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯂꯤꯟꯅ ꯔꯦꯔꯦꯒꯤ ꯃꯐꯝꯗ "ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ" ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯀꯨꯂꯤꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯦꯔꯦ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯊꯦꯡꯛꯁ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯀꯨꯂꯤꯟ, ꯑꯩꯗꯤ ꯅꯪꯕꯨ ꯐ꯭ꯔꯦꯟ ꯑꯃꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯈꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯦꯔꯦꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯨꯂꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯗꯨꯗ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯃꯤꯅꯝꯗꯨꯅ ꯊꯕꯛ ꯀꯌꯥ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯐꯣꯜꯗꯤ ꯀꯔꯤ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯑꯣꯏꯅ ꯇꯥꯗꯨꯅ ꯇꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯕꯨꯂꯤ ꯇꯧꯕ ꯁꯤꯗꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯟꯗꯥ ꯑꯃꯗꯤ ꯀꯤꯕꯣ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯗꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯨꯂꯤ ꯇꯧꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯀꯤꯕꯣ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯐꯖꯅ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯤꯕꯣꯕꯨ ꯐꯨꯔꯤꯕ ꯑꯁꯤ ꯃꯆꯤ ꯑꯃꯗꯒꯤ ꯀꯨꯂꯤꯟꯅꯁꯨ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤꯗꯃꯛ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯉꯝꯗꯦ꯫ ꯁꯤꯗꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯂꯤꯟꯅ ꯀꯤꯕꯣꯕꯨ ꯃꯌꯨꯝꯗ ꯄꯣꯔꯛꯂꯝꯃꯤ꯫
ꯀꯤꯕꯣꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯕꯣꯛꯅꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯨꯂꯤꯟ ꯃꯥꯒꯤ ꯋꯥꯈꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯅꯪꯂꯦ꯫ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯥꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯤꯕꯣꯅ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯀꯥꯔꯗ ꯑꯗꯨ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯀꯨꯂꯤꯟ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤꯗꯃꯛ ꯐꯠꯇꯅꯕ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯥꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯦꯔꯦꯅꯁꯨ ꯀꯤꯕꯣꯕꯨ ꯋꯥꯔꯧꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯨꯂꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯀꯤꯕꯣꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯟꯗꯥꯒꯤ ꯃꯐꯝꯗꯒꯤ ꯃꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯤꯕꯣꯁꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯤꯕꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅ ꯐꯥꯎꯕ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯥꯅ ꯃꯪꯗ ꯐꯥꯎꯕ ꯀꯔꯤꯁꯨ ꯃꯪꯂꯨꯗ꯭ꯔꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯤꯕꯣꯅ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏ꯫ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕ, ꯅꯁꯥꯒꯤ ꯑꯣꯏꯖꯅꯕꯗ ꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ"꯫ ꯀꯤꯕꯣꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯨꯂꯤꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯂꯥꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯀꯤꯕꯣꯒꯤ ꯃꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯀꯨꯂꯤꯟꯒꯤ ꯐꯦꯃꯤꯂꯤꯗꯤ ꯀꯨꯂꯤꯟꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯂꯤꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝꯗꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯤꯕꯣ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯑꯃꯠꯇ ꯋꯥ ꯉꯥꯡꯅꯗꯕꯤ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯨꯂꯤꯟ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯂꯤꯟꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯀꯨꯂꯤꯟꯒꯤ ꯃꯃꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯀꯨꯂꯤꯟꯒꯤ ꯃꯐꯝꯗ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯉꯥ ꯑꯗꯨꯕꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯉꯥ ꯑꯁꯤ ꯉꯁꯥꯏ ꯀꯨꯂꯤꯟꯅꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯂꯤꯟꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯨꯂꯤꯟꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯍꯣꯝ ꯁ꯭ꯀꯨꯂꯤꯡ ꯇꯧꯕ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯣ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯅꯪꯅ ꯑꯗꯨꯒꯨꯝꯅ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯕ ꯑꯗꯨ ꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯅꯣꯛꯈꯦꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ"꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯨꯂꯤꯟꯅꯁꯨ ꯈꯪꯉꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯗꯃꯛꯁꯨ ꯌꯥꯝꯅ ꯋꯥꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯀꯤꯕꯣ ꯑꯃꯗꯤ ꯔꯦꯔꯦ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯥꯟꯕꯗ ꯔꯦꯔꯦꯒꯤ ꯃꯅꯥꯛꯇ ꯀꯨꯂꯤꯟ ꯑꯗꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯔꯦꯔꯦꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯗꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯔꯦꯔꯦꯒꯤ ꯃꯐꯝꯗ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯕꯣꯕꯨ ꯑꯃꯨꯛ ꯎꯅꯅꯕꯒꯤꯗꯃꯛ ꯀꯨꯂꯤꯟ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯀꯤꯕꯣꯅꯗꯤ ꯀꯨꯂꯤꯟꯕꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅꯁꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯂꯤꯟꯅ ꯀꯤꯕꯣꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯜꯂꯦ, ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯂꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯤꯕꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯀꯨꯂꯤꯟꯅ ꯀꯤꯕꯣꯒꯤ ꯃꯐꯝꯗ, "ꯅꯍꯥꯛ ꯔꯦꯔꯦꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯀꯤꯕꯣꯒꯤ ꯃꯐꯝꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯕꯣꯅꯁꯨ ꯔꯦꯔꯦ ꯑꯁꯤ ꯃꯥꯅ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯔꯦꯔꯦꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀꯨꯂꯤꯟꯅ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯁꯤ ꯃꯥꯅ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯗꯤ ꯔꯦꯔꯦꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯔꯦꯔꯦꯅꯁꯨ ꯍꯧꯖꯤꯛ ꯈꯪꯉꯦ ꯀꯤꯕꯣꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ, ꯑꯗꯨꯒ ꯔꯦꯔꯦꯅꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯤꯕꯣꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯀꯤꯕꯣ, ꯀꯨꯂꯤꯟ, ꯔꯦꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯐꯝ ꯀꯌꯥꯗꯁꯨ ꯆꯠꯇꯨꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄ꯭ꯔꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯔꯦꯔꯦ ꯑꯃꯗꯤ ꯀꯤꯕꯣ ꯃꯈꯣꯏ ꯑꯅꯤ ꯑꯃ ꯄꯥꯔꯠꯅꯔ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯀꯨꯂꯤꯟꯒꯤ ꯄꯥꯔꯠꯅꯔꯅ ꯑꯃꯟꯗꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯗꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯁꯤꯗꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯞꯇꯨꯅ ꯊꯥꯡꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯝ ꯑꯁꯤꯗ ꯀꯨꯂꯤꯟ ꯑꯃꯗꯤ ꯑꯃꯟꯗꯥ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯋꯤꯟꯅꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯨꯂꯤꯟ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯨꯅ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯨꯂꯤꯟꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ, ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯀꯨꯂꯤꯟꯅ ꯌꯦꯡꯂꯛꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ, ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫